Kaira Women Multipurpose Cooperative Society Limited na sinduna self-help group singi oiba VPRP CONVERGENCE MELA pangthokre hariba MELA si Manipur State Rural Livelihood Mission gi makhada IMPHAL East ki Kyamgai Khagi Ngamba Community Hall da pangthokibani MELA sida Manipur lenga ki tongan ba line department kuntra gi official singna stall hangtuna makoina paikhatliba thabak thoram singi matangda self-help group Tauriba Nupi Oibi Singda Kanghanki, Luina Department Singda Chatpada Tenariba Kudong Chadaba Sing Koknaba, Pandamda Matotaba Chang Sing Kuding Makta Panghanbagi, Tabak Supaikatli, MELA Siga Mari Lainana Society Asigi President Salam Kiran Balana, Haikivada, Malemgi Oina Honglakliba Chaukat Lamjel Asida, Lamdam Asigi Nupi Oibi Shingshu, Yaubagi Tangai Fadavalay, Lamdam Asigi Chatnabi Ama Oina, Nupi Shingna Yumdagi Mapan Toktana, Lairamba Adu Ngasidi Mankre, Masana Masabo Tabak Bijanaba, Masagi Hak Kannaba Langakna, Sentang Kaya Piba, Tabak Paikat Pasut Leptri, Loinana Laikai Kuding Maktab, Self-help group semduna ngasi hiram kayada kanaba piduna nupibu awang bathakta pukhalaklibani asigumba tanja sida VPRP Convergence MELA nasu kanaba kaya piri haina phongdoki thoramaduda Kairao Assembly Constituency ki Gram Panchayat manga gi manungda lairiba Jila Parishad Ward Member amadi Chairperson Singsu Sarukyaki VPRP MELA sida Parliament Kuntrana Laktuna Kuigi Stone Kuntra Pamdana Lajari Basida SHG member Singchina Magi Masagi Pangpam Tokpa Hak Haibadi Kanaba Karino Haiba Lopam Kangdana Lairiba Kuigi SHG member Mayam Singchida Department Singdagi Lakpagi Tanza Asi Lominaraga Equina Pangpam Tokpa Nupi Obigi Pangpam Tokpa Kari Laibaga Habado Masidagi Kudong Sabase Equina Lominaba Dugi Tanza Dugi Oi Haminabani Haina Haijaningi Nupi Obe Equidasu Equigi Mapan Koaga Equigi Pangpam Thokpa hak pi haibadi empowerment isagi hak tanjanabagi matamdo yaure